अतोपा मरुइबा पाउखरदना अपस्पा थमजिलकपुदे MLA Paolienlalna Nungaiba Phongdokhre सेंटर तंपाकी डिस्ट्रिक्ट मंगा अमसम कांगपोपी डिस्ट्रिक्ट की मनुंग चनबा यावना पुलिस स्टेशन तरुकता नौना आर्म फोर्सेस स्पेशल पावर एक्ट 1958 अपस्पा थमजिलकपुदे BJP की MLA Paolienlal हाउकिबना तराम ओपगा लोइना Nungaiba Phongdokhre BJP की MLA अमस मणिपुर की थोकलिबी रांग सिदा कुकी चौ खांगलु की MLA सिंगी असौबा थौदांग लौरिबा Paolienlal हाउकिब की एक्स थगलक वाफमदा यूनियन गवर्नमेंट पुलिस स्टेशन तरुक अमुहन अपस्पा थमलकपी खर थेंगलबसु थबक ओइनति पांथोकले मसी असुम वरेमनि लेमौरिब तंपा की डिस्ट्रिक्ट तरागा मरीद अपस्पा अमुहन थंबदा थिनथबा सिना पुंसी क्या मंगनगनि हाइदि स्टेट सिक्योरिटी फोर्स तगी खुदोल ओइना पिथोखिबा नत्रगना लूट तौखिबा खुलाइसिंग अदु अपस्पा सनदब लेमौरिब पुलिस स्टेशन सिंग सिगी मफम सिंग दे लैदि हाइना मांगना फोंदोखलि Paolienlal हाउकी की वाफम अतुदा मियोय क्याना पाखुम पिरकली मखोयगी मनुंगदगी मि अमर अपस्पा सिंगी लमदा लेरबसु करिसु कनादि मसी तंपाकी लमदा थंबा मतमदा सबसाना मथौ तौरकनि हाइबसि नागना खनब्रा हाइन हंगली मखासा थरक पोइना तोपा पाउ खरदना सुमना रिपोर्ट तौरी कोकी खुलाई पाइबिसिंग फाखिबा तरुकी मनुंगदगी था निपान की अंगांग यावना अहुम सीना फंगले कोकी सिंगना फजनखिबा अंगांग अहुंगा नुपी अहुंगा पुना इमुंग अमकी मी तरुक अदु तिक कायदना थादोपिरौ हाइना पुना अपील तौनरिङै मरक्ता था निपान की अंगांग नुपा यावना अंगांग अनि अमसुम नुपी अमदि असिबक्सांग ओइना फंगले हाइदि असिबक्सांग सिंग अदु बाराक तुरेल ताउथरकपदि फंगवनि पुलिसना लखलगा पोस्टमार्टम एग्जामिनेशन की दमा सिलचर मेडिकल कॉलेज हॉस्पिटल द थंखरे ngasi nungthil pung amarom tabada barak turel di hihon manupa man asibaksang ani tauduna lerambat थेंगनरकी हाइबगी पाउ तानरपदगी जरिबम डिस्ट्रिक्ट पुलिस की कंगबु अमा संगसिंदुना कोइथि थिबद जरिमुक एरिया दि असिबक्सांग अहुम फंगब ngamखिबनि हाइदि असिबक्सांग ओइना फंगलब अहुम अदुगी मनुंगदा था निपान की अंगांग नुपा मसादु यावरि अतोप अनि एदुना तेलेम थोइबी देवी सै कुंथ्रागा मथोइ अमसुमा की मसानुपी तेलेम थाजमान बि देवी सै निपानि हाइदि असिबक्सांग अहुम अदु सिलचर मेडिकल कॉलेज हॉस्पिटल की मोक थमखिबगा लोइना हॉस्पिटल की अकोइबदा थोअनिंगदब थौदोकसिंग थोअन्दनबा असम पुलिस अमसुम सिक्योरिटी अकन मसिंग थरांगसिंग लोखतबा हौख्रेनिसु पावमन मखातारी अतोप तेंदक फॉर्म न सुचामपुर दुकान अनि थोंग लोलनख्रे हाइदि CRPF की मयोक्ता नन कॉर्पोरेशन अमसुम बॉयको सथरिङै ऑल बाजार एरिया द लिब दुकान राकेश वेराइटी स्टोर अमसुम राजमन सा पान स्टोर ना पोचै लेहलमी हाइब वहौदा हाइरिब दुकान अनि दु जमी स्टूडेंट फेडरेशन थोंगलोलन ख्रेरी अतोप पाव मदन हौजिक कुकी मिलिटेंट सिंगना लैमराम इनंग ममलोमदसु अकन ममौना लांदासिलख्रे हाइना पाव मुन मखातारी अमरोमदना खोरंबल बाजार इमा सिंग इरांग हौरख्रे पुलिस का साउन मुनख्रे जरिबम की प्रजादी मणिपुरी नतब्रा हाइना लेंगाक थंख्रे लोइनना मणिपुर की अतोप मफम क्यादसु मियोय क्या थोलक्तुना लंबी थिंगकी खोंजंग सथरी लोइनना कोरोंगान बखुमन फोंदोरप वाफम खरना मियामगी बन एटी सु सपोर्ट तौजे दुबु एटी की सतोकसिन तौबदा अथिंगबा पिबिगनु हौजिक लौ येबिगी ngakpa hadron paiba khotpegi sadoksin tawri have wafum se phongdorakli manipur top channel gi maikei digi maroibi I pausing myamna thamjigi hanmara tampa ki mafam khrad afaspa amu thamjilakpa maram sadi khaide mani tampa ki police station taruna konba mafam sing the armed forces special power act afaspa 1958 amu hana thamjilakpa maram sadi haina hanagi manipur human right commission gi acting chairperson advocate khaide mani na phongdokre advocate khaide mani na फोंदोरकपदा अफस्पा 1958 असि मणिपुर कुमजा इंग्लिशिंग अमग समापन ग मार्फुगी सेप्टेम्बर 9 थमलखिबनि एक असि मियोइब खुनाइगी मयोक्त लैबा एक नि हाइना यूनाइटेड नेशन फोंदोक लेख्रबनि मसिगी मथकता जीवन रेडी कमीशन ना एक असि मियोइबगी हक खंगाउनब एक ओइना मसि रिपील तौगदबनि हाइना रिकमेंड तौखि डेमोक्रेसी सत्प लैबा अमदा तसेंग एक असि लेफम थोक्ति मणिपुर एक असिगी मयोक्त मियाम की खोलाउ लाखोदगी हौखिब कुमजा इंग्लिश सिंगनिगा मरीदा इम्फाल की असेंबली सेगमेंट तरेतगी लखोखि मसिगी मखा तरकपदा हौखिब सही इंग्लिश सिंगनिगा कुनगनि थोइगी मे तरागा मपन पुलिस स्टेशन तरागा मंगादगी स्टेट होम डिपार्टमेंट ना अफस्पा लथोखिबनि लोइनना मसिगी मथकता पुलिस स्टेशन मरी यमगा हपसिंदुना पुना पुलिस स्टेशन तरागा मपनदगी एक असि लथोखि अदुबो खंगहौदना ngarang पुलिस स्टेशन तरुकता अमुहना एक असि थामजिलकप मरम सादि हाइनसु मागना फोंदोखि
Kuki terrorist-singna logi wangbada nongmai kaptuna tauningba tauriba Chuchampur Kangpokpi Jeribam amadi Tengnoupal apaspa adumuk leiri adubu security na ek asigi makhada sapsana mathau tawti hainasu khaidem manina makhatana phongdokhi amaromdana phajinkiba misamsing athubada thadorakadabani AAP Jeribam district Zakurador Karongdagi Kuki militant singna angang ahum amadi nupi ahum khulai paibisingna phajinkiba du athuba matamda tektakaidan thadorakadabani haina Am Adami Party AAP Manipur State Coordinator Thingnam Besonana appeal tokre Manipur Press Kaptang asi pangthokiba pawgi mipmamada mathaki wafam asi phongdokladuna makna hai Singi district singda apaspa leina free thaduna thambagi thawong sathaba madi miyamgi punsida politics tawbagi thawong khudakta lepkadabani BJP na lusingba center lengana Jammu and Kashmir bu Union Territory ani thokibagom Manipur su mase tahanduna Union Territory Shamlakadara haibigi singnaba lairaki Manipurda irang tholakpadigi hauna irang control tonaba masing thingamdana Central Forcing thambagi mathakta handak CFPF company kunnama thajlakre masigi mathakta tampaki police station tarukna konba maphamda amuhanna apaspa thamjilakwa sina miyamdi hena mi paiba pokhale haina su phongdokhi makasa tharak poina to papom liangmai naga council yu wafam handokna ba kotu na khankhre liangmai naga council LNC na handak President of India Sirol Amathadu na wakat kiba wapam handok na ba Committee on Tribal Unity Kotu gi Sirol Amada khankre Kotu na thadorak pa Sirol Amada liangmai naga council na President of India ra thaba Sirol adu withdraw tawna ba khangalak ba loinana Kotu gi mathaka thamki wapam sing amuktanga khandhana ba khangali amadi tribal khudima amadi minority gi hak sing asibu phangna ba lengana minority sing gi mathaka satharak pa ot naibi gi thabak sing asisu Thengnanaba Unified Front ama semnaba kotuna LNC da botton tawri Seolama aduna Manipur gi Nagalu singba khudingmakna Kokizau community singa makhoi gi history share tawnaba wafam phongdokpa loinana majoritarian force na tribal singi mathak satharak liba divisive influencing asibu Manipur gi Naga isilinaw singna munna khangbiyu hainasu phongdokli Kokizau community singi mathakta State Ot Naiba Hamadi Namthana Bohona Rakliba Sida Sadar Hills the Lady Kokizau Singi minority Hakidama Kotuna Matampun Maktalepani Kokizau Miam Gining Tamba Madi Hingbi Haksing majority Mitei community Namthana Bohonari Highness Kotuna Maral Sirakli Seolasina ethnic cleansing campaign ki mastermind Manipur Minister Nong Thombam Bereni Haina Maral Siraduna Mana Kokizau Singi Matakta divisive action sing leptana sathari Haina Supungdurakli Makasa Tarapoina, Panam Pausi, the editorial member Tamzagi, Koki Taba Mapam sing the Apaspa Tambagi one took later with the Manipur Gilan Kutak Lugani. Pigliba Angang Marul Toklava Singna Power, Manipur Tokliva Lana Sikanana Lusindavano Amadi, Kanana Hobano Loinana, Asumbana Kanano, Aranbana Kanano, Hibis, Luina Kangnari Hibisi, Nasigi, Stelengana Amasum, Center Lengana Kangbo Alabra Natragana, Kangna Kangna, Tawoina. Kangshinaroi Haibara Haibigi, Wang Sina Lamda Masida, Pumnin Nilakle Haibada, Langadava Manikali. Kumza English Singaniga Kungo Homdoigi, Megi, Ahumdigi Nasipava, Satarib Lana Sida, Ahobagi Matamga, Haojik2 Matamga Kara, Hetnarabasu, Teoriski Tawong Satabana, Kanano Madi, Lan Ngaktukmana Kanano Haibisik Nasipava, India Lenga Kilusing Wasina, Kang Dribrana Dragana, Kangshina Dabra Haibigi, Wang Sinasu, Pumnin Nilavi State Oily Haibada, Hemamatoklaroi Highway. Mara later Misa Miam Hat Patupegi Matakta, Miam Gilantum Manganba, you may taba Madi, National Highways in the Sat Taugi, Amadi Gyaski Gari Loinana, Sanatana Polam Tilho Sanam Alupuba Gari Pauba Maitari, Masidagi Hendoladuna, Pikliba Anga Amadi Nupi Mama Masasing Hazin Punsin Kibadagi, Hena Saw Irang Toklibasigi Manung the Pazin Kiba Mui Singadu, Gari Tolam Gadagi, Tambangam the Pibam the Lady Bamamasida, Kuki theory sing a Sibunga Sipawa, India Lengana, theory sing the Haina Malemgi, Laipak Miam Kangnaba, Laktokta Taragamapan Paraglaba Power, Lady Bigi Maram Nakari, no Hibisina, Maram Weraka, Handaki, Laurok Pahorapada, Mr. Maunaha. Lauksubi Halakpadagi, Isterasigi yellow missing it, Hamoida, Tasona, Haktangana Tinmegi step, Mana Bugum Taurak Lehabi.
Nakal amaromdana Manipur gi police station taruk maru oina Lamlai police station Moirang Laimakhong Lamsang Sekmai amasung Jeribam police station konba mafamsingda Armed Force Special Power Act 1958 nauna amuk November taraga mari English singaniga kunga marida thamjilakpagi wafam lerakli oirakliba phiba masina maram oiraga Manipur gi mi yam maru oina yellow mi singmi tami sing nauna aphaspa thamjilakliba police station taruk asigi manungda hena lakthokna lairiba Suchampur Kangpokpina singba singda kari maram gi phongna nomai pairaga su satnarabasu ground rule thugairaga mitei singda Landalakhre kari gi mara leiba sing logi serak pidana kaw thabagum thaduna tha taraga mapan pharaklaba phawbada thamlibano haibigi wohang kayana state asigi mekei kyadigi miyamna ngangnarakli aduga handak haukiba numit kharani mamangda state asigi singkhong singyada poinu tha lakpadigi lau lokpada kuki singna terrorist ki thawong sa tharakpadigi aphaspa police station tarukna konba mafam singda thamlakpani hainarakpana maramoiraga aphaspa thamlabanina khulnga komitei sing takthokhiba yanaba thawong la haibigi wahang amuk lakri Nakalamoromdana India gi lengana thamoi singna lan khamba madi lan ngakpu oirabadi moral na mapot pharaba kuki narco terrorist ngasi maru phangna muthalaga Manipur gi irang tha kharagi manungda loisinba yana tha taraga mapan pharaklaba phawa la loisinna bigi poram yatpa manda bigi thawong chathaduna lairibano haibigi wahang sing kayamuk state asigi yelhomi singmi tami singna maikai kyadi gi hangnarakli maram madura thamoi singna India gi center lengan aphaspa thamgera thamoira aranma tawriba terrorist ki thawong sathaduna lairiba chingi kuki taba mafam singda aphaspa thambegi wanthuk lehenduna mara leibe sing logi weba serak phanganduna thamoi singna lan rosinana ba India gi lengang na sinbana khwaidi gi asumba khongthang oigeni khali amati police station tarukta naun aphaspa thamlakpegi wanthuk lehenbana di Manipur irang losinbada matam thengthakadaba mali haiba editorial memna thamjari Makasa tharak poina to papao Manipur gi kuki militant singda khulai supply tawda senari ba Solomana gi mathakta NIA na charge sheet file tokre Manipur da maru oina kuki la lawu singda khulai amasum nongmai maru na singba supply tawduna state asida tangdu laita da ba phibam ama mayok na hanbada aktheng na senabadagi sayesi gi me kunga manga da NIA na Mizoram dagi fogatkraba Solomana gi mathakta charge sheet file tokre official loiba pawma gi matungina NIA na Mizoram gi mekei digi Solomana allies minga allies lanmi thanga asi haukiba sakol sunumita NIA gi special court amada puthoklaba matung ma ki mathakta charge sheet file tawkhibani NIA gi mekei digi hairibana pharaba Solomana si Manipur amasum awanongpok state singda nongmai amasum bomb na singba supply tawbi case senabadagi ma ki mathakta mamang sahi December 13 ta case am register tawduna investigation sathaduna lakhibani nongmai lalon begi thaba sida Solomana na Myanmar base tawba langai hauma amasum lalmunoma yauna miyoi kya siane langai hauma hairiba miyoi sidi Myanmar dagini ma Haojik phawba phabangamdri Solomana langai hauma yauna Myanmar base tawba atopa miyoi kharaga kusamnaduna Manipur amasum awangnongpok state sing nongmai amasum bomb sing lalon begi thapuk tawi India dagi su Myanmar da leiba lalauba singda nongmai amasum bomb sing supply tawud siana ba misangni case asigi matangna thijinbada Solomona hairiba misa asina langai hauma amadi lalmun nomaga loinana Myanmar dagi nongmai maru amadi bomb na singba leiraga Manipur thajinduna Manipur gi irang asida mateng pangsinduna tongan ba khanglup singi marakta hatna sunabada mateng pangi haba sapsana khangmangam kibani mamang segi me kunga manga da NIA gi maikedi gi aizol nongmai yonba dukan ani yauna mafam taruk ta miyoi singa si phana na bagi thibu hum bagi thabuk satakhi Madura Solomana yauna explosive materials ammunition digital device document amasum atai polam kya fogat ngam kibani Solomona si criminal conspiracy ga mari lainaba thawong sing sathabagi damakta Sathanabagi damakta miyamdagi fan khongatpa madi sanpham sing aduna north east state sing da aina yadaba madi terror activity sing sathanaba nongmoi amasum nongmoi maru sing leiraga supply tawda hakthengna sianaba misakni haikena su paus da makatana su phongdorakli paus lusilak point aten ma paung kutang memna thamjage transfer tawkhre ngasi Manipur police ki DGP na thokiba order amagi matung ina Zaribam gi OC Sagakam Ibotombi nauna inspector MPTC oina posting pikre
aduga Kaksingi OC Takhelambam Rameshwana Ziribamgi OC oina nauna posting pikre Maraksida Inspector MPTC oina transfer pikraba Ziribamgi OC Sagakam Ivotomina Ziribam SP gi kuthangna Manipur Police ki DGP da voluntary resignation tawzaragi haina ayiba sirol pisin kredi DGP da pisin kiba resignation letter adu palliba warol singi haukiba sai English singani ga tariat ki March ani da mahak masama Manipur Police ki ASI oina khalaba matung English singani ga tara gi September 13 da SI oina duga English singani ga tara ga taru ki July tara ga nipan dana inspector oina promote okhi maki service matamda President Medal for Gallantry Award ani yauna tuan medal kya phangkhe English singani ga nipan ki November tara ga nipan gi English singani ga kun go hum gi January phawba Imphal West ka manu unit leramkhi Haujikna Jiribam Police ki OC oina leibani hairiba matamasi ki manungda leadership community policing yauna investigation law and order counter insurgency operation ki maroiba thaudang kya lawduna lakhiba sida miyam amasum senior officers singna thagar ohi kya supirakibale adumapo maki imung manungi khudong sadaba masum atai maram kyana makhatana service tawba ngamroi maram aduna voluntary oina magi service ta ki resign tawjarage masida DGP ne so ayaba PBU haibigi warol sing yauri adubo maki resignation adu athengba phawba accept tawbigi pawdi press na phangba ngamdri haidi adu hausi koina di myam paus matang sa du sinjarage masum myam puna no update ngaminasi